Pukan ama chaadose khoi ma yaarde ama tangkai gum chai. Tangkai hai henjin mai da. Atoi ra. Nang khoi ma dai chabe. Chakra nang pok ta. Khoi ba khoi ma. Hai mèo ngasi tom to in tare mukbangse do mathen je ahanbane ai punsigi ok thongba ok ok chagem nantare keno hawaijar kharap chale hawaijar kangba hangam do sina thongba khara yawe siangam thongba khara yawe video frame da udre ko aina khitang keno tawre do ma'am morong met pe yaure telo yaure champra yaure sanam yaure do le hojalage ma'am chaba yanaba prayer hana tawthoke adudi hojalage ma'am bawi na ma'am yengege sidi khabi yaudre ekta patharage ngam thonga chứ hồi đó người đó cục bây giờ nó cục bộ chích tay nha sao nó tự nè trong đây mà hả mình tôi tấn đã mình tum gì nè coba cái cơ mình học rồi xin bà học cái gì
mahal lắm rồi nè. Gì vậy nhá. Bây giờ ra là sinh nhầm cầu rồi. Nằm tại em ạ. Bây giờ cho gần phố mà tôm cha tả nữa. Cái này nào. Chồng với chồng bạn. Hàng làm như hơi to cả. Cái mày biết một xài gì nào. Mày biết một xài là gì đó. Là một đi hai bên đấy. Chứ mà các thầm mà mang thầm thì phải ra đây. Nào. Video thì hầu ra hồi giờ người có. Ốc cha rồi mà em ra ngon đấy. Anh tao rồi. Ốc cha rồi mà em yao biết cái gì mà em qua. Pamba si charo 하면도 하비라모 비디오에 한국어로 얼간디 옥사도 미리 한국어 되네 보고 근데 얼간디 스킵 좀 더 돕고요. Mọi người phải sai này.
hả ngồi đi Ahora. Mari vos para allá. Hả? Con gì nó mà gì tao phải đi hả? Ủa? Bây giờ nhầm, nói có má tao đến tôi làm bạn, có má ông tao nó cái nó khơi cho sao lùi này. Alright. Cái má cái cha đấy, trong khi làm căng như vậy, cái má mà sao tù gì nghe này. Bukan nama sa ada je ko maya de amma tangkai ko musai tangkai henjen mai da ate rồi nhưng đâu có mãi đây cho bây ta ra nó một bước ta cô bà cô lấy tập trong ngoài tập hết rồi ngoài tập không đi ngoài tập hết rồi là chắc chúng chắc pun samin là phải ta lên table đó đúng
ꯃꯣꯏ ꯌꯥꯝꯅ ꯀꯥꯟꯗ ꯆꯟꯕ ꯄꯣꯛꯇꯦ ꯂꯩꯔꯀꯥꯟꯗꯗꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯁꯨꯃꯥꯏ ꯌꯦꯡꯉ ꯆꯥꯕꯅꯤꯗ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯑꯩ ꯃꯃꯥꯡꯗ ꯈꯥꯂꯤ ꯂꯩꯕꯅꯤꯅꯀꯣ ꯐꯛꯂꯥꯡ ꯑꯣꯏꯅ ꯎꯕꯅꯤꯅ ꯀꯔꯤꯅꯣ ꯏꯊꯟ ꯆꯥꯔ ꯐꯥꯟꯗꯦ ꯄꯨꯛꯅꯤꯡꯗꯤ ꯂꯩꯅꯤꯅ ꯌꯨ ꯊꯛꯄ ꯃꯥꯟꯕ ꯑꯩꯉꯣꯟꯗ ꯌꯨ ꯊꯛꯄ ꯃꯥꯜꯂꯝꯅꯤꯀꯣ ꯄꯥꯝꯃꯨꯏꯗ ꯈꯨꯠꯇ ꯄꯛꯑꯒ ꯇꯥꯈꯤꯕꯁꯦ ꯆꯥꯛꯁꯤꯗꯅꯦꯕ ꯁꯨꯔꯤꯕ ꯋꯥꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤ ꯆꯥꯛꯁꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯩꯕ꯭ꯔꯥꯁꯨ ꯂꯩꯇꯦ ꯆꯥꯈ꯭ꯔꯅꯤ ꯑꯗꯨꯝ ꯕꯣꯔꯥ ꯍꯧꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯋꯥꯁꯨ ꯋꯥꯗꯣꯏꯅꯦ ꯁꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯊꯥꯔꯒ ꯊꯕꯛ ꯁꯨꯔꯤ ꯁꯤꯕ ꯀꯤꯗ꯭ꯔꯤ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯁꯤꯅ ꯂꯩꯔꯝꯗꯗꯤ ꯆꯥꯔꯤꯕ ꯁꯤꯁꯤꯅ ꯂꯩꯔꯝꯗꯗꯤ ꯀꯅꯥꯝ ꯋꯥꯔꯔꯣꯏꯕ ꯁꯨꯗꯁꯨ ꯂꯩꯔꯝꯅꯦꯕ ꯊꯕꯛꯁꯤꯡꯁꯦ ꯊꯕꯛ ꯑꯣꯏꯔꯣ ꯁꯤꯟꯃꯤ ꯑꯣꯏꯔꯣ ꯂꯦꯕꯔ ꯑꯣꯏꯔꯣ ꯑꯣꯐꯤꯁꯔ ꯑꯣꯏꯔꯣ ꯕꯤꯖꯤꯅꯦꯁ ꯃꯦꯟ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯂꯥꯏꯔꯤꯛ ꯐꯅ ꯍꯩꯒꯦꯔꯥ ꯂꯥꯏꯔꯤꯛ ꯐꯅ ꯋꯥꯡꯅ ꯇꯝꯒꯦꯔꯥ ꯍꯣꯏ ꯕꯥꯏ ꯆꯥꯟꯁꯇ ꯏꯟꯇꯔꯚꯤꯌꯨ ꯊꯥꯕ ꯏꯚꯟ ꯍꯧꯖꯤꯛꯇꯤ UPSC ꯃꯌꯥꯝ ꯑꯦꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯁꯁꯤꯡꯅꯦꯕ ꯀꯔꯞꯁꯟ ꯍꯧꯅꯔꯦ ꯃꯣꯁꯂꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯣꯏꯔꯣ ꯍꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯔꯒꯦꯅꯦ ꯊꯕꯛ ꯇꯧꯗꯕ ꯃꯤꯁꯦ ꯃꯤꯊꯥꯅꯗꯦꯕ ꯊꯕꯛ ꯇꯧꯕ ꯃꯤꯁꯦ ꯃꯤꯊꯥꯅꯗꯦ ꯇꯧꯗꯕ ꯃꯤꯁꯦ ꯃꯤꯊꯥꯅꯗꯦ ꯊꯕꯛ ꯇꯧꯕ ꯃꯤꯅ ꯑꯗꯣ
ꯃꯅꯤꯄꯨꯔꯁꯤꯗ ꯊꯕꯛ ꯇꯧꯗꯕ ꯌꯨꯠ ꯃꯌꯥꯝ ꯂꯩꯕ ꯃꯣꯏ ꯑꯣꯡꯂꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯈꯤꯇꯪꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦꯕꯀꯣ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇꯕ ꯃꯌꯥꯝ ꯊꯕꯛ ꯂꯩꯅ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯏꯊꯟꯇꯅꯦ ꯅꯨꯄꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤꯗ ꯑꯗꯣ ꯏꯃꯥꯈꯣꯏꯅꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯕꯠ ꯑꯩꯗꯤ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇꯕꯤꯗ ꯏꯁꯥꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯈꯤꯇꯪ ꯇꯧꯕꯤꯔꯛꯄ ꯍꯣꯏ ꯏꯌꯥꯝꯕ ꯈꯣꯏꯅ ꯑꯣꯏꯔꯣ ꯏꯕꯥꯆꯧ ꯈꯣꯏꯅ ꯑꯣꯏꯔꯣ ꯏꯗꯣꯝꯆꯥ ꯈꯣꯏꯅ ꯑꯣꯏꯔꯣ ꯑꯦꯅꯤ ꯃꯣꯏꯅ ꯄꯥꯡꯂꯛꯑꯒ ꯑꯩꯅ ꯄꯥꯝꯖꯕ ꯍꯣꯏ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯣꯛꯈꯤꯔꯣꯏ ꯅꯦꯛꯁ ꯏꯌꯥꯔ ꯑꯩ ꯍꯧꯒꯦꯗꯤ ꯈꯜꯂꯦ ꯑꯗꯨ ꯃꯌꯥꯝꯗ ꯀꯩꯅꯣ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯔꯤꯚꯤꯌꯨ ꯑꯝꯇ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯒꯣꯔꯃꯦꯟ ꯖꯣꯕ ꯅꯠꯇꯕꯤꯗ ꯑꯩꯅ ꯈꯜꯂꯤꯁꯦ ꯌꯨꯠ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯂꯥꯏꯔꯤꯛ ꯋꯥꯡꯅ ꯇꯝꯃꯨꯗꯅ ꯌꯥꯝꯅ ꯂꯦꯛꯆꯔ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ ꯍꯧꯗꯣꯛꯑꯒ ꯑꯣꯔ ꯑꯦꯅꯤ ꯐꯥꯔꯃꯤꯡ ꯑꯣꯔ ꯑꯦꯅꯤ ꯄꯣꯜꯇ꯭ꯔꯤ ꯑꯣꯏꯔꯣ ꯇꯧꯔꯒ ꯌꯨꯠꯁ ꯑꯣꯔ ꯑꯦꯅꯤ ꯐꯦꯃꯤꯂꯤꯗ ꯊꯕꯛ ꯄꯤꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯅꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯌꯨꯠ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯍꯦꯜꯂꯛꯀꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯋꯥꯡꯅ ꯇꯝꯃꯨꯔꯒ ꯊꯕꯛ ꯐꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯌꯥꯝꯕ ꯏꯆꯦ ꯏꯆꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯂꯥꯏꯔꯕꯀꯣ ꯍꯣꯏ ꯂꯥꯏꯔꯕ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯤꯅꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯨꯕ ꯄꯤꯔꯛꯇꯕ ꯃꯤꯅ ꯊꯕꯛ ꯂꯩꯔꯒꯁꯨ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯇꯧꯍꯧꯗ꯭ꯔꯦ ꯇꯧꯕ ꯉꯝꯃꯔꯣꯏ ꯊꯕꯛꯇꯤ ꯏꯃꯥꯅ ꯂꯣꯏ ꯇꯥꯔ ꯂꯩꯔꯤꯅꯤ ꯑꯗꯨꯕꯨ ꯁꯦ ꯏꯄꯨꯅ ꯍꯦꯛ ꯂꯥꯏꯔꯕ ꯍꯦꯛ ꯊꯝꯍꯟꯕꯤꯗꯨꯗ ꯏꯄꯥꯈꯣꯏꯅꯗꯤ ꯕꯕꯥꯈꯣꯏꯅ ꯏꯆꯦꯅ ꯏꯆꯟꯅ ꯑꯩꯕꯨ ꯊꯕꯛ ꯇꯧꯕ ꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯊꯕꯛꯇꯤ ꯇꯧꯅꯤꯡꯗꯦ ꯄꯩꯁꯥ ꯍꯣꯏ ꯊꯕꯛ ꯇꯧꯕ ꯃꯤꯅꯗꯤ ꯈꯔ ꯂꯦꯝꯃꯤꯅꯤꯀꯣ ꯄꯣꯠ ꯁꯨꯠ ꯇꯥꯏꯗꯧꯔꯅꯤ ꯑꯗꯨꯕꯨ ꯑꯦꯅꯤ ꯐꯥꯔꯃꯤꯡ ꯑꯣꯔ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯟ ꯇꯥꯟꯕꯗꯨꯅ ꯃꯣꯠꯀꯅꯤ ꯑꯗꯨꯒ ꯃꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯣꯛꯇ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯍꯩꯇꯕꯅꯤꯅꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ ꯏꯌꯥꯝꯕ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟ ꯃꯈꯣꯏꯁꯦ ꯑꯩ ꯌꯥꯝ ꯀꯜꯂꯛꯏꯕꯀꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ ꯏꯁꯥꯁꯨ ꯁꯥꯖꯦꯟ ꯑꯣꯏꯕ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯌꯦ ꯐꯥꯔꯃꯔ ꯂꯥꯏꯔꯦꯟꯁꯦ ꯑꯗꯣ ꯌꯨꯠ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥꯈꯜꯗꯣ ꯆꯥꯎꯊꯣꯔꯛꯑꯗꯤ ꯍꯣꯏ ꯂꯝ ꯂꯩꯇꯕ ꯑꯗꯨ ꯑꯗꯥꯒꯤ ꯈꯟꯗꯕꯤꯗꯀꯣ ꯈꯪꯗꯦ ꯑꯗꯨꯗ ꯑꯩ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯆꯗꯦ ꯃꯌꯥꯝꯗ ꯈꯪ ꯍꯩꯗꯅ ꯇꯥꯛꯄꯗꯤ ꯅꯠꯇꯦ ꯋꯥꯍꯩ ꯋꯥꯇꯥꯗ ꯁꯣꯏꯈ꯭ꯔꯁꯨ ꯅꯅꯥꯎꯅꯤ ꯏꯆꯥꯅꯤ ꯏꯆꯟꯅꯤ ꯏꯅꯥꯎꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟ ꯖꯣꯕ ꯈꯛ ꯅꯠꯇꯦ ꯂꯩꯔꯤꯁꯤ ꯊꯕꯛ ꯇꯧꯕ ꯃꯣꯏꯅ ꯆꯥꯔꯤꯕꯁꯦ ꯐꯥꯔꯃꯔ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯅꯤ ꯃꯣꯏꯅ ꯆꯥꯔꯤꯁꯦ ꯂꯩꯔꯤꯁꯦ
ꯃꯣꯏꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯨꯅꯦꯕ ꯍꯣꯠꯅꯕꯗꯤ ꯑꯩ ꯊꯕꯛ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯊꯕꯛ ꯇꯧꯔꯣꯏ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯩꯒꯤ ꯉꯝꯖꯕ ꯊꯥꯛꯇ ꯑꯩꯅ ꯄꯥꯝꯕ ꯑꯩꯅ ꯈꯟꯖꯔꯨꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯒꯦ ꯈꯜꯂꯦ ꯃꯈꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯆꯥꯕꯗꯨꯅꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯖꯔꯨꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯒꯣꯔꯃꯦꯟ ꯖꯣꯕꯇ ꯀꯜꯂꯛꯆꯗꯦ ꯑꯩ ꯇꯧꯗꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤꯗ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕ ꯍꯥꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯇꯧꯊꯣꯔꯛꯄ ꯃꯇꯝꯗ ꯅꯪ ꯇꯧꯔꯤꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯗꯕ ꯃꯤꯗꯣ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯇꯧ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯑꯗꯤ ꯑꯩꯅ ꯇꯧꯔꯤ ꯃꯊꯛꯇꯨꯗ ꯃꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩ ꯏꯁꯥꯗ ꯊꯧꯅꯥ ꯑꯃ ꯂꯩꯖꯩꯗꯅ ꯑꯗꯨꯒ ꯋꯥꯅꯤꯅꯦ ꯈꯪꯗꯦ ꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤꯕꯨꯗꯤ ꯑꯣꯛ ꯆꯒꯦꯝꯒꯤ ꯑꯣꯏꯅ ꯇꯧꯔꯦ ꯃꯊꯪꯗ ꯀꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯅꯅꯥꯎꯗ ꯅꯆꯥꯗ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯍꯣꯝ ꯇꯨꯔ ꯇꯧꯔꯛꯑꯣ ꯍꯥꯏꯕꯁꯨ ꯑꯩ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯈꯤꯇꯪ ꯆꯤꯟꯗꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯏꯆꯟꯅꯨꯄꯤ ꯈꯣꯏ ꯏꯆꯦ ꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯇꯧꯖꯔꯛꯀꯦ ꯚꯤꯗꯤꯑꯣꯗꯣ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ मैं घूम लुटाना